Being Tabir Khoi Punokpu, Image Tivina Taram, Octobolana, Brajesh Kumarna, Krumjari, Nasigi, Maru Pauda, Northeast Frontier Railway na, Polam Kia, Kongsang Railway Station, Pau Pusilakli. Mapung Pab Hospital, Amasagat Pada, Miokiagi Director Changi Haina, Dr. W. Chan Babuna, High Crate. Amasung. Har yauna polam kaya kuki singda pina na purak pada ningthau khongda fari mapung oi pau lobirasi hojik oiriba lebaki rang sinamaram oiragal lamdam asida tangai fadana changdaba yadraba polam sing pusilakpagi khudong saba kaya mayoknari khudong sadaba kaya mayoknari pibam asida lengak amadi Northeast Frontier Railway NFR ga khusamnaduna hairiba polam sing Kongsang Railway Station pawwa Pusilakli Haina Lengak Asigi Chief Secretary Binit Joshina Pongdokre Department of Transport na Northeast Frontier Railway NFR ga kusamnaduna Sinba procedures for booking of railway wagons for carrying goods up to Kongsang Haiba Hiramda Ngasi Classic Grand da Pangthokpa Nomagi Oiba Interaction Program da Saruk Yaduna Mahakna Hai Sarkarna NRF ta Haijabadagi Akhanna piecemeal rebooking yahanduna hojik oiriba lebak ki phim asida lamdam asigi darkar leiba polam sing NRF na leptana pusilakli railway na potchai puthok pusin tawbuda khwaidagi hongba oiri maram asina aikhoina lamdam asida potchai gi matangda leiriba samasya singda thoina waningai oide lamdam asida marang kaina darkar leiba polam sing hairiba train asina Panganaba Honari, Luna Ngasi, Pangtok Liba Thoram, Asina Railway, Wagons da booking Tawada, Lady Bakudong, Sadaba, Kangdabakaya Adu, Kohan Bara, Ngamlagani Haiki. Interaction Program Adu the Transport Department Secretary Michael Asom, Deputy Director David Ilangbam Amadi, Manipur Traders Ki, Lusing Bakaya Susaryaki, Maski Thoram Adugi, Technical Session da NFR ki officials sing na PowerPoint presentation utuna matau karma railway wagons sing booking togani haibagi matangda wa ngangki amadi ERDO gi secretary and Santana mahakna thengnaba khudong sadaba kayagi matangda wa ngangki. I am sure that all those doubts will be cleared today to your satisfaction, and I have full faith in the ability of these two officers who are here, because they have been working with us for last 3 months to ensure that this impossible task of bringing the goods by railways, which was appearing almost impossible, especially at this point of time, they have ensured. And my team of the transport department, I would like to compliment them personally, that everyone, the Secretary Transport as well as the Director Transport, they left no stone unturned in ensuring that whatever little problems are there, they address those. They never ignored even the smallest of the problems, and the result is that we are having the railways bringing the freight up to Kongsang. Mapung Phaba Hospital ama sagat naba hotnabada Dr. Singna achobu dai telorbasu tongan tongan ba mioi singi thodang kaya sangi amadi kathokpaga loinana thabak togodoriba team sing punsinduna mai pakpa haibadu oigadorbuni haina Manipur University gi Registrar Professor Dr. W. Chan Babuna Phongdokre wafam singa si langol leiba siza hospital gi North Block ta nauna siza I Care Foundation OPD sangabagi thoromga mai leinana phongdokhibani Mahana Makata Dunahai, the Singani Pandagi, Lakiba I Foundation, Asina, Mirikiagi Punsida, Ohumopea, Purakiba Amadi, Tongan Tuanba country sing the Chatuna, free camp Pangtokluba, Asi Equagi, Choktukaniani,
Manipur gi chingkhong singa da leiba myoi singda matau karamna makhoi masana da leiba nungai taba anaba sing asi khanghanaba amadi gyan tahanaba hotnabada awareness kya changi masigi matang da su chija hospital na ngasi fawuda tawrukliba thabak asi yamna thagatningai ni hain su phongdoki leiba hospital sing asida wellness center ama oina gym amadi prayer gi facilities panghalabadi lifestyle change tawba ngamnaba mawongda well trained doctors singna piragadi yamlaba miyam asida kanaba pibungamgani loinana mafam asida su achoba research institute natraga center amadi lamdam asida mathautai haiki laiba akoni state masagi ai mari na problem laiba mi singsi ekoi the hospital the customers in loino ko hinna mi da ka koi kari to bata madu 80% 90% ekoi conversion si ekoi the customer wala tawon ngamagadi maduna kana gadol ba pier gadol ba impact to the society and the credibility of our own doctors and the service of our own people from the hospital and what do we claims and how will we claim in terms of bringing wide coverage of the patients and customers. Matuki mayam sa ko na masika may nagpaan at ako na gani hanasi ikaw itam na kanba sa Nakal Amromda Caesar Hospitals and Research Institute Private Limited ki chairman and MD Dr. Falin Khunungbam Nahai Manipur Thokliba Irang asina maram oirga hospital asida layang balak pada khudong sadaba mioi singi damak free eye camp su mafam asida pangthokli amadi yumthang nariba country sing da su chattuna free eye camp tawkhiba leire amadi atopa country sing dagi yamna wana mafam asida layang balak liba patients kaya amadi yauki amaromda piklaba hospital asina anaba makal suna layeng ba ngamba doctor sing lairamba amadi doctor sing asina mioi kayagi punsida achoba inot happy duna society asida medka mari lainaba problem gi layeng sing solve tawba ngamlani haina khalliba asi miyamgi laibak phabani haina su phongdoki thoram aduda Manipur University gi Resource and Development Cell gi Director Professor Dr. Ch Ibohol Maitaina thoram mapu oina saruk yaki Indian Medical Association Ima Manipur State Branch amadi the Trained Nurses Association of India Tanai Manipur State Branch na Sinduna Bishnupur apun batengbang lopna support tawraga Lokoipat Relief Camp Bishnupur da Health Camp ama ngasi pangthokri thoram aduda Works Minister Govindas Konthojam SDO Bishnupur L Rishikanta IMA President Dr. R.K. Lenin Dr. Y. Mohan Past President IMA Bishnupur apunba tengbang lupki Secretary M. Bilkis Singh TNAI President Mrs. Tangbina Matang Sina Maru Eba Muishing Oina Sarukaki Thorunga Mari Lena Mr. Govindas the Pondo Kibada Relief Camp the Lady Basingna Wakal Laitana Laite Hai Bakangi Atuma Tamda Manipur Santi Lagani Manipur government Amadi Central Government Santi Purana Nabakan Hotnabiri Kazikang Awaba Kangminasi Weaving Tailoring Embroidery Nasingba Skill Development Training Sing Relief Camp Asida Atu Matamda Pinanaba Honazage Aduga Loina Candle Sabagi Training Su Pibaga Loina Candle Sab the Sangba Machine Kuding Maksu Mahaki Laikidraba Pabungi Mingda Lairiba Ke Gozendro Trustna Piragani Matam Kardi Awaba Kaminasi Haiki Sarkarna Sohonabiri, Manipur Sarkarna Su, Baraki Sarkarna Sohonabiri, Akoida Aduna Koi. Khajitang awaba khangmina si hadana I thamjage mathangda mayamna pibiba khoi skill development gi se ai pau phawna jare weaving da tara mathoi tailoring da ni aduga kanoda embroidery gi ahum ai hujung magwari sajabani asi athu matamda khoi pina na basu hona jage asi mai mayamna thamjage Sarukya Kiba Dr. R.K. Lenin na hai kibada Aikogi lebak asi nupina mang tharga chatpat lamdam ni nupi lal gi thodok ningsing duna lairibani ahum suba nupi lal thoktana ba hotna minasi aikoi hanagi punsi mahingda hanjinna ba hotnasi sujan nomjeraga ishagi yumda khuya tusitna nungaina lainaba matamdo laklagani thokiba thodok asina kaptuna ta lenba
yaurumgani adubu matamgi matung inna hanagi phibamda loina lakani thokliba sing asi isorna asumna tamlam bana thokpani matam khara waminaraga nungaiba lakani haina khanbiu thauna leibiu puning wakhal nungaina leisi haiki tharongga mari leinana medicine skin gynae eye psychiatry gi oiba tunganba stall sing hangduna rims jenims amadi siza hospital gi doctor singna inmates singda layeng chathaki Manipur da hujik oiriba phibam asida Manipur gi lamgi amadi lenga ki apunba saktam ngakpa pamjaba miyo singna thengnaduna lakliba amadi makha tana su thengnakhigada saitheng kya asigi matangda All Manipur United Clubs Organization amukona sinduna special discussion on present issue in Manipur haibisida maira paibi amari club singilu singbasing su yawba miyang mefam ama August kundagi Manipur gi mafam kaya da faction na pangthokpa haurgani Hariba special discussion asigi program asi Ningthokong ward number 8 leiba Oknarel laibungdagi hodokani haina amukogi secretary publicity gi Cherol amana hari Cherol sina makha taribadi special discussion on present issue in Manipur haiba sigi makada Manipur da mafam kaya da pangthokadaba mifam sing aduda Manipur gi hiram kaya da miyamna masak khangnaraba miyoi kaya na hojik oiriba Manipur gi phibam amadi miyamna kari karamba thodang sing lauragadi hena chunaba oibagi haibdugi matangda mapung oina khanagani Manipuri yamna sathiba irang ama thoktun leiriba asida India lengakna tawriba mawung matawsing asina hojik Manipur si kari karamba phibamda lehalibano haibdu mayek sengdabana miyamna kari thodang lawinagadni haibdugi matangda khanananabagidamak special discussion on present issue in Manipur asi amukona sinbani Manipur thugagi haiba kangbu amadi Manipur kange haiba kangbu anigi marakta achum aran wayan gadaba India lengakna masagi mathau ningthina tawdaba asina Manipur kanba pamba miyamna India lengakta thajaba walakpani India lengakna Myanmar dagi lakpa miyoi sing yauna Manipur da pamdaba thodok sing thoalibani haiba khanglawa fawda karimata tawdana leiriba asagi aron bathorak sing adu miyamna khangminnaba mathau tarakli Manipur da hujik oiriba irang asida India lengakna nakal amadana ama haiba aduga atopa nakal amadana ama haibagi mawong aduna Manipur gi miyambu kham thengna wahanabagi mawong amada chathariba thong sidagi aikhoi yelhomi gi oiriba miyamna chekminabagi matam su oirakle maram aduna hojik oirakliba amadi honglakliba film sing asigi matangda Manipur gi saknarba miyoi kaya yauna pangthok kadaba sida miyamna su saruk yanaba appeal tawrakli ngasi ayuki pung taruk makhairom tawa matamda Charoi Khulen part 2 Chuchanpur district tagi THD thangazai chahi nifumdoi shan of THD thoirei shom na leimatak leiba cookie singi poppy plant singda hapnanaba har supply tawbata natana cookie singdagi insang napi manamasing lauraga ningthokong Ningthojam Ongbi Memsa Devi Mapuroiba and Bino Kumar Ningthokong ward number 7 the leibi asida Yon balakpada Ningthokong Prajasingna Fakre Miyamna Faraba Matungda Apunba Lup Ningthokongi Office da Lup Asigi Convener Ais Nukshi Babu Vice President RK Tomisna Yauna Paminar Riba Tungda Wakal Taminaki TLD Wakanari Chiru Chip Charoi Khulen Village amadi Raja Edwin Chiru Secretary Charoi Khulen Village ki miyoi sing kauduna punna phaminarba tungda amuk hanna poppy plant ki har cookie singdagi supply tawdaba aduga loinana cookie dagi insang manamasing na singba THD thangjai amadi Charoi Khulen gi praja singna supply tawbada athingba thamkhre thodo asi Charoi Khulen Village ki maikai dagi amuk hanna tholaroi haina TLD Wakanare Chiru Chip Charoi Khulen amadi Raja Edwin Chiru Secretary Charoi Khulen Village tuna diet tawwa haina yanakre Ningthojam Ongbi Memsa Devi su makhatana insang manamasing yonbada athingba thambaga loinana machanupada khusinnakre aduga insang manamasing lowbada chenaba khaidem Ongbi Ibetombi Devi su Mayamga punna phaminaduna gyan taminaraba tungda mapuroibada sinakre amadi THD thangjajai bu Charoi Khulen gi chipta tek kaidna khusinakre irol na imani iek na ipani irol iek
Mirai Roy Dabani, Haibasida, Manipuri, Lolna, Bharat Sambidhangi, Nepal Suba schedule the Chankiba, Lishino Chapan, Bapudani to August Kun Namit Asibo, Singtharaduna, Handak Sahigi, Kuntanito Suba, Manipuri, Lolgi, Namit, Tripura Su, Pangtokadori, Maru Evathorum Adu, Kowai, Amasung, Sipa, Hijola District, Pangtokani. Khowai Town Hall the Manipuri Literary and Cultural Forum Tripura Amasung Mairapaibi Khowai Anina Sinduna Pangtokani Aduga Numit Asiga Mari Lenana Ayukta Mairapaibi Khowai na Sinduna Manipur da Tangdu Laita Pibam da Hanjilakna Naba Santi Kongchat Amasu Chatkani Haina Press Conference da Pondokre Forum Amasung Mairapaibi Anina Sinba Press Conference da Forum Ge Assistant Secretary and Bivasna Tripura da Manipuri Lol Tambi Takpiriba School Singda, Maite Mayaksu, Tambinanaba, Sarkar demand Tauki, Amramda, Sipa Hijola District, Golaghati da Literary Forum Amasung Takel Laima, Tengbang Lupna Sinduna Contrani Suba, Handak Sahigi, Imalon, Numit, Pangtok Paga Loinana, Saknairaba, Mui Karabu, Ikai Kumnagani, Hari, Tripuragan North District, Jolavasa, Amasung West District, Bamutia Dasu, Imalon, Numit Palan. Togani Hari Ministry of Culture, Government of India ki Mejeng Makada Manipur Youth Cultural Organization MYCO na Puthokadaba Anova Play Kurangane Negi Yumpham Oiraga Numit Kunthani Supna Chathagadaba Workshop kam Production Hudopagi Thoram Pangthokre Forum Part Thawan Thabalekai Imphal East District Talaiba MYCO ki rehearsal hall the Pangthokiba Thoram Aduda Department of Art and Culture Government of Manipur ki Deputy Director G Dharamdas Sarmana Chief Guest MYCO ki President M Ivo Pisak Singh na President Special Guest Singh Oina Rupmahal Theatre Imphal ki Director L Brajmohan Singh State Kala Academy Awardee PH Gunasandra Sharma Khetri Jugindro Senior NSD Director Manipur Ensemble Amadi Samuel Lapam Prahlad Sharma former President Manipur Literary Society Sarukyaki Play asi Ila Bargohaina Novel Dagi Konthojam Jitendra Singh na Manipuri da Handokpa Gal Ranjit Ningthojam na Drama Oina Iraga Khoibam Homesori Debina Direction Pigidabani Imphal East District ki Tinsit Road ta leiriba Club Kun Mathoi apunba body ama oiriba Seloi apunba Chaukat Khongthang Lup Seloi Lup na ngasi Yaralpat Chingthak ki viewpoint haina su khangnaba mafam asida sit sengbai thoram pangthokre loinana miyam da section warol kya thamkre thoram asiga mari leinana Seloi Lup ki convener Waikum Ananda Maitei na hai miyam gi tourist spot ama oiriba mafam asida numidangi matamda mioi kya na tauhaningdaba Tabak Jataba Tenare Tourist spot Asibu Mapam Chana Sinanaba Koiba Lakpa Matamda Ayuk Nongtilda Lakpiba Mapam Matam Sadana Nisa Chasilaga Atengba Pawa Achat Ok Singda Ed Apan Pibana Singba Kaya Ama Chatharakba Asina Maram Oerga Tourist spot Asida Matam Supagi Oina Numidangda Changba Tingle Doinana Kanagumana Hairiba Tawong Sing Asi Satharam Laba Tarabadi Lupalising Taragi fine Logani Amadi Pau Pirakpa Mui Singdana Lupalising Anigi Mana Pigani Haki Amaromda Tinsit Road Asida Mui Kayana Numidangda Laktuna Amot Akaina Singba Kaya Ama Luna Amadi Fongna Langthokpa Tauba Tengnarabadi Lupalising Kungi fine Loba Amadi Pau Pirakpa Mui Singda Lupalising Mangagi Mana Pigani Haina Selo Loop member Morang Tem Surkumarna Lauthokre Inkalang liba naha lesabi amadi pakhang sing makhoi mafamda loinana mafam matam sadana nubidangi matamda nisasari ba dak khatsana ka mayai ka dak sadana mafam masida matam lendana leiriba numidang acheng mapawda asat awukta makoina nisasa salaga asat awukta disturb to mayam sing du urakanda seloi luna mun khanjarakana mafam masi miyang yoiba tourist spot oina dum lejasanu Tawadabu Pakang Sabi Sing at Mafam Tamzadan Ama Tengda Mafam Sida Tengnabada Mitnaba Madi societies na accept of the culture na Yadaba Makalgi Sanabi Wang Sataba Mayamama Tengnarapadagi Poina Masi Matam Kupugina Numidangi Matamda Pakang Sabi Sing Amadi Sasaba Sing Mafam Sida like Udumadi Matam Pupugina Tingzare
Haudik Chatari Balan, a Sigi Manungsan, Kamen Loki, no way Kapna Gitodok, the Kori, Emadi Nijolda, no way Maruna Pandona, Sokpadagi, Mayum the Layang Chataduna Ladybab, Kongpal Niktobum, Lekaida, Laba, Hizam Sankarda, People Protection Committee PPC, Kontozamna Sel Getting Bang Pankre, People Protection Committee, Amadi Committee Asigi, Women Wing Anina, Kutsam Naduna, Mating Pangbe Kongchat Aduga Mari Lenana, PPC Secretary K. Ibocho Bunahai, Hojik Tatari Balan, Asigi Manungchana, Aso Open Nanglaba, Amadi, Awa Ana Tarab Singda, Angam Batengbang Pijabani, Tokliba Irang Asida, Aso Open Nangliba Asi, Lebak Asibu, Kahen Ningdaba, Amadi. Maribakpu Nuksibana Maram Oerga, Lanting Naba ni Maram Asina, Landam Asida Ladiba CSO, Government Gi, Pamnai Bakayanasu, assume Awaba Tarabasing Asida, Mating Pangview, Haina, Appeal Torotli. Soba, Todang Lobidana, Lebaki, so what Todang Lobiriba, we get so Lupsing, Queen of Maming, Mupalu Dragasu, Sigum Lupsing in my Gatagisu, now seeing a Sigi, Sigum Laba, Sonba Mayoknaba, Mikups Desida, Angamba Kitong Ergasu. Krahena, Miang Jambi, Baleva Miam, Krahena, Miang Jambirga, now she gives you Bawasta, Komiam, Punasaruk Yaminarga, now say, Hanagi, Unsigi, Adumba, normal life to the Untang Hanzelapada, Unamamating Pangview, Haidana, PPC, Control Zongi, my Gaitegi, Levak Miam that Moluna, Aishagi, my Gaitegi, Amadi, or Nashini, my Gaitegi, Levak Miam, my Gita, or from Sintan Tamzari. Lamsang Praja High Secondary School the Hangba Relief Camp the Sanja from Loduna Laiba, Sero Amadi Fayangi Mu Sing the Nasi Terra Lokra from the Kai the Laiba, Ayek from Tolengi Manungna, Firol, Notebook, Kalam, Pencil Yauna, Nongba Changba, Janatana Polam Kaya, Mating Pankre, Mating Pangba Aduga Mai Lenana, Relief Committee Asigi, President S. Rakesna, Ek from Tolengi, Imung Manungna, Relief Camp Asigi, Awat Apakaya, Mating Pangbirak Pada. Tagat Pongdok Laduna, Manipur, Hosik Totli Irang Asi, Atu Matamda Loshinduna, Tangdu Laitaba Lamdam Ama Oiminarasi Haki. How Kyo me Marida Tokibani Haiba Todo Amagi video viral Oikiba Todo Kamari Lenana. Nongpok Sek my police station gi OC Amadi Constable Mari suspend Taukiba Adu Yaningde Makogi Matakta Thamba suspend order Kudakta Kakadabani Haina Kwerambal Imakaitel Joint Coordinating Committee for Peace na Fongdorli Nasi Manipur Press Club the Pangtok Pawim from Amada Committee Asigi Convener Y Ibeyamana Hai Tokli Watok Asigi Matang the Prime Minister na Wahikra Pongdolakani Haina Landam Asigi Miamna Ngairambani Masi Onatainabada Nakal Amakaki Mitengda viral video Amakaki Matangda Wa Ngangduna Lushinki Mahakna Manipur Gig Damak Kari Taurabage Loinana Maitainupi Amabu Kuki militant Singna Gang Rep Tawikibagi Matang the D Hosik Power Kariumba Wapam Amata Pondok Politri Loinana Masigi Matangda Kanagumba official Amata suspend Tawa Lairabra Asigumba Manadaba Mityeng Akoina Yabangam Loy Haiki. OC amadi magi miwan mari amadi isa mayang gi matakta eksen na mata pambigano amadi moida toro pagudi makse akoy pazar miyang na amadi akoy gi kete imagine na tak sana ting na gani habi sa inyo na si ekori pin me diga mayang mga ganseri Shiv Sena Uddhav Thackeray faction gi MP Priyanka Chaturvedi na haikibda karigumba Congress lusingbi Priyanka Gandhi na Prime Minister Narendra Modi gi mayokta Lok Sabha Mikhalda Varanasi dagi leplabadi mahakna kagani mahakna makata na haikibda India Alliance Front Foot lairabani sit amada lep kadaba matik saba mirep khanagani Lok Sabha Mikhalda Priyanka Gandhi na bu Varanasi gi contest taurabadi mahakna maifakani Laibak Sigi Miamna Hojik Oid film Pazana Kangle Lisingani Kunmarigi Lok Sabha Mikaldadi India Alliance Tagi Prime Minister Khalagani Inflation bu Oirbasu Unemployment bu Oirbasu Lomi Singi Awabu Oirbasu Natraga Nupi Singi Mayokta Satava Thodok bu Oirbasu Ihenda Hengatna Tokli Aruibada Morio Pau Amuhanna
North East Frontier Railway na polam kaya Khongsang Railway Station fauba pusilakli. Mapung Phau Hospital ama sagatpada mioi kayagi diet changi haina Dr. W. Chanbabu na haikre. Amasung har yauna polam kaya kuki singda pinanaba purakpada ningthokongda fare. Ngasigidamakta di paudam pijaba mata asilo sinjare miyang tabirba khwai punapu amuka hanna khurumjari.